ayuk nungtil numidang amadi nungju nungsak khaidana ambulance thawriba mioi singda security force na phuba chaibagi thabak chatharakre haide thirungai amadi ningthau khongda Indian Red Cross Society ki ambulance amada security force na utkhiba thawong adu miyamna yanina phongtuna leningai charakta ngarang James Sagina babina tamachatpagi lambida security force na maruoina rapid action force kangbuna gari edu khalaba matungda anaba yauna kadiguma wafam mata haidringaida driver adubu chingthoktuna phuba horakhibane haide asiguma thawong ase hakchina lawbugalonena Manipur ambulance service story bus singna akan mongda yaninda phongdorokli karigumba ambulance service story bus singna lepkiba taragadi miyoi kaya khudong thiba nangba yari maramaduna hiramasda mailena singna akan miyeng changma kitangai fadaba leiri anaba yawga lambi pubjena gari jana khamalle aduga akhoji kumda halego kumda laga check toro matungida ahuda phujale mami khangdei rap kanguje moijina mami khangdei thajale adu khut ngak thokpuda maida pandana khut ngak thokpuda khut chu choe ko phajana babina da moina phajana kenu treatment tobire pure je ambulance mathakta leiringa da hana moina thong hang to ga chingdara matungida moina maningi thongje hang to le ko hang to la ga moina wa akhoi wangang mi tabidre ama change thajale bubuda phure akhoi wangang bai timing du kem leijadre ba akhoi ji kamai tawraga ana bai mayam gi seba ji kamai tawdoino je isana khangdre ba tawning do phawre ba si wode mayam gi dong ta khalaga ngasi di chasaru re ko chasaru sumaina atatai ta ba gi mong da sum la ga di hoi ambulance ji kamai na service tawdoino je mayam da hangjani ngi si ju ambulance masai moi rap na keno torok to timing to the ambulance manung da anabadi yawi ba patient da yawi patient thing do moi na su uri ne ba uri na dum anaba kai por no anaba je James tagi kai pu ba James tai babina da koi se kasi anaba ma ship to cha bane principal ambulance ka ko primary care ga kamai to ke da lambi ji da dang yam kalam me ngasi ji rai lambi ji da koi James tagi babina ko anaba ship to jabani tawu tam ji da lewak thiba mundi mai to ra ke da koi keno ji lambi lamu tam da rap pangu sina yam thina ambulance ki staff sing ko bi rak pai da le ko ji patient yang yong na yam lebak thiba photo um di oi deng si je tu ga koi ina ba je ko ambulance ki keno ni staff ni da sai kan no ko tana dum to bi de ko ambulance ki staff ni kon hai ba su moi ta bi de adu ko itaw bi su kon phu si so ini ko je ambulance ma su ko jinin sai lo thok ngam de lei cái nó làm gì gì đang cân với tôi nghĩ là cái chụp thâu kỳ vậy đấy patient je long chaw ma thalo ma tam to sa to wai tari adi patient je nei patient krai no ha when patient je kiti patient ke long chaw ne kanda kharab na chalu hai kharab na mu jam to sa to wai phujala kwa adi ai ju mai da phujala ai ne ba adi ki mo je man dai nakan na lei ba Manipur ki commando ni je na na hai kanda mo ya du khawin study commando patient lo ko na ken sai singam de ken to ga de patient je chip to kan da mu babina da transfer la kan da patient ji yaw patient ji bong to kham ba ga process to we ba gai da kan san ba fujan ba nung thale lak pa pra phang na to che yam na ta ki process to we hala process to we mana ka lei ba Manipur ki command person sing je kaim to wa angang de kaim to de hai tare patient yang yaw na mo na kasi la pai da am tari Ignisingani Kumapan ni General Election da nupi singi seat reserve chada kuntra homgoi uhenna ba amadi nupi singda ehen basakti pina bagi namakta puthoraki ba the Constitution 131st Amendment Bill lisingani kuntaruk ngarang Parliament gi Lok Sabha da majority fangmangam da badagi mighty kre Constitution Amendment gi damak Lok Sabha gi saruk ahum thokpagi saruk anina vote piba tangai fadabana maram orakanda parliament da hiramasugi matang khanaraba matungda vote longna bada bill asibu sagotpana chadi maurani pan oikhi amadi yaringdabana chadi kutra oikhibana maram orakanda
2/3 majority fangdabadagi BJP na luchingba government Lok Sabha da maithiba nangkhi nupi singi seat reservation asikidamak delimitation tawduna hauzik leiriba Lok Sabha gi seat songani pum doyase charipan yangkhaida hengatnaba panam thamle adumakpu opposition gi maikaidagi nupi singda reservation pibadi opposition gi maikaidagi shu taramna oi sogotli adumakpu delimitation ga nupi singi reservation ga mari lenan ba si maram chadi haiba wafam bukhalaki opposition amadi ruling gi maikaidagi mukoi gi warol sing thamnar matungda vote launabada maithi khibani asigumba bill asi parliament da maithi khiba asida Manipur ki chief minister Yumnam Khemchan deputy chief minister Nemcha Kipgen yauna tongan ba luching makayana nungai te fondorkle amaromda BJP ki makaidagi bill asi pass tahundana bohona riba opposition ki thawong asi nupi singmunam thana bohona bani haiba ofam sing yauna tongan moral siri opposition ki makaidagi nupi singbu awang mathakta ikai khumraba taragadi makhogi mingda delimitation tawduna kudung charaba kaya thokatna bohona ganu haiba ofam sing thamnari ngasi malem pumada World Heritage Day lisingani kutaruk pak shana pangthongnari nomination lakpada Manipur ki chief minister Yumnam Khemchan yauna luching makayana miyamda lefa paujel piri chahi asi oina World Heritage Day gi theme de emergency response for living heritage in context of conflicts and disasters haiba hiramasine akhoi purnamakna akhoi gi ina khullaba heritage asibu yokhat minena bagidamak amatta oina chaminaduna tung koina lehona bohona minas hainasu chief minister Yumnam Khemchana numinasiga menena miyamda appeal chawri Ministry of External Affairs ki hanagi Minister of Sir Oiramba Rajkumar Ranjan Singh nasu numinasiga menena miyamde paujal pidi puari ka sakona rabai khogi kangla dagi hauraga kothojum lairembi amadi kebul lamjaugi sangai gumlaba tanglaba khogi lan kaya subu koina yokhatuna pitribida mutpa naidana lehona bohona minasi hainasu mahaki paujal da haire